अहानबदा सोशल मीडिया साइट ओइरिबा फेसबुक द लिसिप्रिया कंगु जमन फोंदोरपो वापम खरा Chief Minister Biren is the real hero of Manipur. Kuki Mawalaude, just imagine our state after 5 to 10 years. Haibu wapam kragama rueba pautam sing. Amarom social media is viral oira krabanga sigi. Michael Lamsathang Hawkip ki mayum amadi gari. Mayam sang na thugaiba masumay thadokpagi saktam kayam social media da viral oirakli. Amarom social media da viral oiriba video mana. Kuki gi rally loiraba matungda Chusampur gi peace ground mamangda mayam sangduna gari ma kauksinduna thugaiba gi sakta mama social media de video footage one thadoknarakli ngasinu mida wairang phongkhiba tungan ba manipuri sifong sing amasung thokhiba thawdowa thoksing digi maruibi i pausing mayam da thamjagi anbada miyam gi awana mateng pangna ba ATM safongkhre ima lebak yefuna bhona ba haibise ekhoi punamaki thawdang ni MLA ibomsa Awana taraba lairaba singbu mating pangnabagi damak pandamda awana taraba singi marup sing ATM haina mingthon ba group amanga sisa phongkhre hawam marak lorembam lekai da leiba event dau tamphatun lairembi community hall pangthokiba inauguration function aduda chief guest oina sarugyara duna lamlai kendrigi MLA case ibum sana phongdokhibada ima lebak yefuna bo hona ba haibisi lamdam asida lairiba mipung khudimaki thawdangi ima lebak yefuna ba mitop laklaga tawbigidaba nathi ima lebak na awaba khudung thiba madi saitheng phanglakpada ima lebak asida leminariba kangluk phurup khudimak saitheng mayuk na menaga doribane ipa ipuna ikheng tanang haklamba lamdam asigi apunbagi saktam amadi ngamkhai kahendana thamba haibisi ngasigi mirol gi sapsaba thawdangi isana isagi thawdang khangna chatlaba khaktada sakhutpa leibak oirakani haiba wafam phongtokhi thauramadu Imphal West district ki adaksh RK Taruni Sangai Prok Mamang Gram Panchayat ki Pradhan Kunjengum Jayanta L Devkeshor L Lalit S Rishikanta Amadi O Prabhabati na singba miyoi sing saruk yakhi atopa paomana Manipur gi irangda president na pungning sangdi haina Uddhav Thackeray na maral sikhrei Tha taraga manga pharaklaba Manipur gi irang asina maram oiduna nupi gi mathakta hingsa gi thawdok kya thokliba sida laiba asigi president Draupadi Murmu na karisu pungning sangdi amadi thawoidana laithokli haina Shiva Sena UBT gi chief Uddhav Thackeray na maral sikhrei ngarang laiba asigi president Draupadi Murmu na thokpi statement amada nupi bu hantana khanba singi mathakta laiba asina sapsana thengnagani haina phongdokhibu wafam amabu react tawraduna mathaki wafam asi phongdokhibane Kolkata ki Medical College ta PG tawbi nupi mesa ama izat manghalaba matung hatkiba thawdwa amaga mari lainana president na maki wafam asi phongdokhibane Uddhav Thackeray na president ki wafam adubu reject tawraduna Manipur mamang sahi ki May 3 dagi thokliba kangluk irang sida state asigi nupi kya gi ikai kumnaba mangkhiba gi thawdwa thokya ama thokiba matamda president na khangsin usinaduna laithoki Matam sana president pungning sangbiduna Manipur gi irang loisna na phona ramlabadi nupi gi mathakta sathabi hingsa gi thawdok laiba asida thoklamdaba yabani hainasu phongdokhi hanagi Maharashtra gi minister Uddhav Thackeray na makha taraduna Manipur gi irang BJP na puksel sengna loisna na phona bagi mahut British matamda satharamba divide and rule policy sathaduna lairi hainasu center lainga kumaral sikhi atopa paomana Thangmai ban kendra gi ising thumjilaba mafam sing MLA Joy Kisan yengsinkhre handak state asiga leptana sukhiba nongna maram oiraga makhulakpa ising na Thangmai ban kendra gi manungda leiba ising na thumjilaba mafam singi phiba masi kendra asigi MLA case Joy Kisan hakthengna yengsinkhre MLA khumaksam Joy Kisan kendra asigi manungchanba makhulakpa ising na thumjilaba Ayush Hospital CSIR Imphal Tennis Association ki office Grace Colony, Little Angel English School, Kombirai Housing Complex, Satuna Yengsinki. MLA Joy Kisan ising isaw ki awaba mayok nariba mafam singadu gi miyam ga unaduna mahaki maikai gi pangbu yaba mating pangani haina thajaba pikhi. Khongset aduga mari leidana Kombirai Housing Cooperative Society Limited ki thawburoi amadi maikai aduda leiriba miyam ga su unaduna makhoi gi apam pam dagi matangna khanaki. Khongset aduga mari leidana MLA case Joy Kisan state asida isingi isaw amadi len yamna sathina takhiba duna maram oiraga Thangmai ban kendra gi mafam kya da awab gi saitheng phangki lenga ki maikai digi awab taraba miyam da relief ki mating pigani haibigi thajaba pibadi leikre aduba kendra sigi oina len asun ki ba yum sing jinga amata pibirakpa leitri adubu ma ki maikai digi
अवाब तारब युम मरी मंगादा जिंगा पीखिब लेरे मखातना केंद्र असिदा लेरिबा लेनस ओनख्रब युम सिंगी मियोय सिंगना तागदो नत्रगना बीजेपी थमैबन मंडल की ऑफिस सेप्टेम्बर मंगा फाबुगी मनुंगदा पाव पीबीयू हाइनसु एमएलए केस जोइकिसन फोंदोकी अमरोमदा कोम्बिरई हाउसिंग कोऑपरेटिव सोसाइटी लिमिटेड की प्रेसिडेंट ए ब्रासान लंफेल रोड की ट्रेबी हॉस्पिटल ताब लंबी असि चयोल अहुंगी ममांगदा इसिंगना पुमथुम थुमजिंदुना चटप फाव याखिदि माइके दुदा हानना तौरमदब मोंगदा इसिंग थुमजिलिबसी मरु ओइना लंफेल द वाटर बॉडी सेमलिबा असिगी नाला लेतबमदी सी वेस्ट की थरक इसिंग मयाम सिंग असि सिंथोकनबगी थबक पाइखतपिदबा असिना नोंग खजिक्तंग सुबद इसिंग इसाउ थोली अदुमकपो इकाय खुमनरिबे एमएलए जोय किशन की मियंग मखादा सामुसंगी उकु फाटपीबगा लोइनना अहेनबा पमसिजनदुना इसिंग सिंथोकपदगी इसिंग हंथनखिबगी दमक माकी मकेदगी एमएलए बु थगतप फुंदोखि अतोप पावमना जेरीगी महिलोइसंगसिंग द नन टीचिंग स्टाफ वाटपगी खुदोंग सादब मयुकनरे महिलोइ लुपसिंग जिरीबम डिस्ट्रिक्ट की जेईओ जिरीबम जोन की मखादा लेबा महिलोइसंगसिंग नन टीचिंग स्टाफ वाटपना मरम ओइरगा स्कूल सिंग एडमिनिस्ट्रेशन की थबकसिंग चाउना अकायबा पीरे हाइना महिलोइ लुपसिंग कांगलेपाक स्टूडेंट एसोसिएशन KSA Manipuri Student Federation MSF Democratic Student Alliance of Manipur Desam amasung mahairoi lup ama puna mahairoi lup mari gi maikei lenga ki pungning singsilakli Jiribam gi Babupara da liba KSA Jiribam District Council gi office ta mahairoi lup mari na sinduna ngasi pangthokpa paw gi mifam amada KSA Jiribam gi president ke somorje na phongdokibada district asida leiriba government महिलोइसंगसिंग नन टीचिंग स्टाफ मतिक चाना लेतबना मरम ओइरगा ओजासिंग नन टीचिंग स्टाफ सिंग तौगदब थबकसु तौदुना लेहि मसिना मरम ओइदुना एडमिनिस्ट्रेशन अमदि महि तंबीबगी लमदा चाउना खुदोंग सादब मयुकनारि असिगुम फिबम असि लैबना अथुब मतमदा जिरीबमगी महिलोइसंगसिंग वालिब नन टीचिंग स्टाफ कुंथ्रागा तरुक्लोमसी अथुब मतमदा हापिदुना लैंगाना मियेंग संगबिदुना थबक तो ओंथोकपियु अवाट नन टीचिंग स्टाफ सिंग लौब मतमदा जिरीबम डिस्ट्रिक्ट की लोकल सिंग प्रायोरिटी पिबियु मरम जिरीबम स्टाफ सिंग क्वार्टर मतिक साना लेतबना मरम ओइरगा जिरीबम ट्रांसफर राक्लबसु यानिंगदब कया ममांगना थेंगनखिब लेख्रे मरम असना येंगलगा लोकल मियोय सिंगदना हेना प्रायोरिटी पिबियु हाइना मागना लैंगा की पुंगनिंग सिंगसिंखि ngasi gi pawgi mipamaduda MSF Jiribam gi president S Iringamba Kes Rohit amasum Desam gi finance secretary Haisnam Sibra Sarugyaki atopa pawmana isauna laumi amadi ngami singkok to khut amnare lengakna loan kokpiu salibasa yesi Manipur gi tampak sing da hanjin ahumlak ising isauk thukliba si Bisnupur kaksing amadi Imphal West ki mafam sing da pawmi sing na koina satuna yengsulubada nga yokpa amadi lau uba lawpham kya ising na thumjinduna lairamba thengnaki lawpham kya ising na thumjin khiba sina hanjin lau siba amadi ising gi imai ka hena wang na leibana nga sing satkibadagi ama ata thokpana lawmi sing amadi ngami sing kok to khut hamnari maru oina nga yok tuna ngami sing yai fana ba honariba lukya su awasai thengphangli Bisnupur district ki manung sanba thinungai da leiba integrated Sericulture Farm Livestock Farming Cooperative Society Limited ki president namai rakpham Sandra Hakna permission phongdokibada Department of Cooperation ki matengdagi NCDC dagi loan lauraga nga yokpada thadakibane nga sing asi yolaga loan singgadabadu nga si puthokutuna loina chanakhribanina kadamna loan singane awaba polumni aduna NCDC na ngami singi loan asi kokpi waidi Bisnupur district manung sanba Moirang liba di Moirang part 1 educated employees Sericulture Pisciculture Cooperative Society Limited singnung soi kaifa road ki secretary mangi na phongdokibada NCDC gi instruction matung ina lakaduriba October thada loan singdoknaba sem sari adobo lupa crore ama hena sendong phangadra khaluba ngasi loina pathokrabanina loan lorga nga yokloba ngami singkok to kut hap haibadu yauna thawai wanari maram asina NCDC amadi lengana miyeng sangbiduna ngami singda mateng pangbiwaiki Kaksing district ki manung sanba nongmai khongda leiba the Progressive Paddy cum Sericulture Farm Cooperative Society Limited nongmai khong Kaksing district ki secretary Salam Zoina phongdokibada society asi ki ngami singna nga yokliba Homeland part amadi arong da hause huzik nga yokliba labuki pali mathakta hapa marol ani khara ba phawda ising thamjili maram asina sendongna loan singani khalambadu nga sing loan sakhrabani loan singma ngamgadra ngamloidra khangdre duna lengana NCDC digi ngami singna lawriba loan kokpi hairi
Loishalakpoina Panampausegi editorial Miamna Tamzari, Tamoi Kairaba Mitki Pigi Paudum, Gam Quina Taki Gadori, Ta Taraga Manga Paraklaba Manipur Irang Si Mapung Pana Laksindri Habisi Lamda Masigi Miamna Kanari, Tok Libirang Sig Horakpum Amuk Hena, Amuhana Hangna Rudrabasu, Isterasigi Miamna, Lina Kangadun Lady, Panampausegi editorial. Manipur ki hause hause singkhong singa da leiriba mitai ki khul singi mioi sing punamak khuyatu sina mayum da pothapam khangdana ilainari gi sera sida tuan mapam kaya mu kuki ga taina ba khul singi miyamna state lenga amadi India ki lengak ta thamnakli masigi maram di khul ngak pasingdagi khulai fokat patarabadi la loi rehna laukthulaga mauksa gi punsida hanjil halu maduna trabadi state lenga amadi central lenga na line lawu sungada ba mandi Nakalamarong na khulngak masingi khulai phagat khibagi mayok to wakat khongjang sangsinarakpagi pau kaya su tanarakli aduga lal loiba oirabadi maira pai bi noina lengak to khulai thingit kani haibago rules maira pai bi loop singna phongdoknarakli ba sigi maram khangdaba state asigi gelomi sing amata yauram loi khali haukiba kumja english singaniga kungo homdoi gi megi ahumdagi Satharakpa lan horakpada tampaki mitai naharul mayamna masagi maramdam kanjanabagidama state forcing amadi IRB gi camsingdagi khulai lakhibadugi maram state lengana khanglabasu logi matungina lakhiba khulai sing amuk faganaba honaba haibisidi lenga ama lairi khangnaba tawdaba yadaba thawrani adubo haukiba tha taraga mari taraga manga pharakpagi matamasida kuki narko theory singna mitai singda landaba si leptaba maramna state asigi maira paibi ima ibel singna khulngak kusingdagi khulai fagatpada athingba pibigi thawang sathaba oigani khali amabu oiro hausik la loidri haibasidi isumda sumlaba miyamna ikhangna khangnaribani la loidaba sina maram oiraga kuki ga naknana leiba khulsingda lan ngaktaba yadabagi phipamda leiri aduga lamdam masida nakalani na nongoi kapnaba khara lapnabasu marakta loijing loyada khundariba sing mitagi khulsingna nomai kapsilakpaga loinana drone pasilakpagi thawang sathari haibasi ngasigi state asigi legana khanglamgani khali Maramaduna, house oiriba piba masina maram oiraga, khulngak liba singdagi khulai fagatpada maira paibising athingba pibigi wakat mifam sing phamduna lengak ta yaningdaba phongdok poigani khali nakalamaromdana tha taraga mari hena mayume kei thadoktuna selaklaga relief camp sing da leiriba singi maraktagi masagi imung manungi khudong sadaba madi awaba maisaki paudam kayamuk singi manungda masagi haksangdagi kini nama Yontholaga masagi anaba yengjaba natana atoi atop pambai leitabagi paudam kayam tarakpa sima ngasigi state lenga amadi central lenga na tadribara haina lamdamasigi miyamna maikei kyadigi hangnarakli hauze state asida miyoi lising humdramu relief camp sangjapam lauduna leinaribani asina oiramgadaba phibam amadi oiriba singasigi leingakna sukhang khangdabadi nate adubo wabagi pankai yoroklaba miyoi kyagi mitki pi yauna paudom lakwa thamoi soklaba masagi aningba phongdok narakliba sibu kayam kuina ngasigi state amadi center lengani yengkhigadauri haibago hangkayam hangnarakpa sigi pakum athubda center lengana pibago loinana su satnariba kuki militant singasiga kayam kuina satnaraga mitai singda onsinduna numai kapsin khigadauri haibagi paudam pakumsu lamdamasigi miyamna ngainari maramaduna center lengaki asumba wayel na state asibu ingtaba hanjin hananaba athubada honaba khaktabu state asigi miyamgi apam oiri heba panampau sigi editorial miyamna makhata na thamjari ado hauskui na di miyam pau matang seru sinjarage masumyam puna no babdik ngaminasi